अहानबमक्तदा ट्रू क्राइम एंड फोरेंसिक मणिपुरना मैम खुरुमजरी चैनल असे मालमसिदा थोकिबा असेंगबा क्राइम स्टोरी सिंग मिसिंग पर्सन केस कॉल केस अमदी अंगक अंगकपा क्राइम सिंगी मतांगदा मयामदा शेयर तौनबगीदमक्ता लैजबा चैनल अमनी ngasisu mayamgidamukta crime case ama puduna lakchari ngasigi wari ase hautrangagi mangoinana channel asibu nauna thengnabiba amadi subscribe tawidriba channel now singna subscribe tawiramu haiduna true crime and forensic ki maikai degi haijari ngasigi wari asidi chahi tara khakta ngairibi nupi macha amabu mayumgi mangon maktada tamthina hatuna ikheng lakta tadun leirambagi thauthok amani ingna chikna leiba lamdam amada chen chongna maning tamjaba angang waningai punsi adubu khangu thakla lotion beki the Anna Palmer murder case thaudok asikaram na thoki angang aduna kari kari mayok nakhi amadi mi hakpa adu faba ngam khibra ngam khidabra haiba adu punna khangminasi loiba fauk tabiu case asigi victim oigadori benupi macha asi maming Anna Palmer haina kawi thaudok asi 1998 ki matamda thoki bani Anna Palmer asi chahi tara khakta subada ngairi mahak magi mama Nancy Palmer ga punna USA gi Utah State ki Salt Lake City haina khangnaba mafam asida leiramki Salt Lake City asi ingna chikna fajaba tourist kaya gi lakfam oiba mafam mamani Anna Palmer elementary school da 5th grade tamlibi mahiroi nupi macha mani Anna Palmer asi mahaki mama Nancy na phongtorapagi matungina yamna socialize oiba mayamga loinaba nungaiba yumlon kaironaba singasu yamna torot khondana nan leiba nupi macha amadi Anna Palmer ase yamna friendly oi mi koide area adugi mi ayambaga loina khangnai haiduna su phongdorakhi Anna Palmer na magi marup singa cycle thoba park ta sanaba amadi maru mapang singa loina duna ayamba matamda leirami mahak yamna energetic oiba nupi macha amasuni masigi mathakta mahak haibasu yamna inbi mamagi rules fazana follow tawba nupi macha amani thaudok thokiba numidadu September 10 1998 Anna Palmer mahoshagum tumba hawatuna school chatnavagidamak loshanduna chatlamki mahaki mama Nancy shu loshanduna mahaki thabak chatlamki Anna Palmer na school halaklava matung nungden wairam pung manga taba matamda mahaki mama Nancy da call tawduna mapanda sanaruge haiduna hairakhi masida Anna Palmer na call tawduna hairibagi maramde mahak mama ge ayaba yaudana kariguma thabak amata tawramde mama nasu ayaba piraduna sanaruro haidun hairamki adubu pung tare taba matamda mama yumda yorakani madu nangnaba yumda leiramu haiduna hairamki masidagi Anna Palmer mahaki marup amaga unaduna sanaba chatlamki sanaruraba matung pung 3 minute yankai chatpa matamda mayumda lakpa hauki mama Nancy shu minute ni fugi matungda mayum yorakhi gari khamlamlaba matung yungi mangon kakhalakpada angakpa tamthiba thodok ama thengnaki mahaki machanupi Anna Palmer adu laimaida taduna leiramki Anna Palmer gi hakchangdagi yamlaba ikaya ama laimai edu pungchot chotlamki Nancy na changjanduna yengubada mahaki machagi sakfam adu sidaduna hangapan machu khara khara changduna leiramba thengnaki amadi makhut adubu su pairubada sathini inglamki masidagi Nancy na khudakta 911 da call tawduna paw haiki 911 gi service ki miyoi aduna athubagi oina makoina yaurakchingai ge mikup kharagi oina mama Nancy aduda CPR tawnaba haiduna hairakhi CPR haibadi cardiopulmonary resuscitation asi khudaki oina miyoi bana mihu lepkhiba natraga sor honba lepkhiba matamda thawakta nambana chingba sing tawduna heart adubu amuk hanna function da halaknaba thawong amani adubu madu fana tawduna su kanaba kari su leiramkide Anna Palmer gi mangakta soktuna ahoba leiramki ahoba adu Nancy gi khutna menjanduna amuka su CPR tawduna machabu hogolaknaba haiduna honaki adubu aremba taramki minute kharagi matung
Paramedics yauraklamki. Anna Palmer hospital da pukatki adubu hospital dagi mahak sire haidun lauthoraki. Masidagi autopsy taro matungda khangmangamki maduri Anna Palmer gi mangakta atumba posak amana hanjin thilamki amadi nangan gi mathak thang saruk tasu thilamki masina spinal cord su sokhalamki masina maram oiduna Anna Palmer asasi bani haiba khangmangamki masigi su mathakta sexual assault su tawbiramki haiduna fongdoraki Anna Palmer gi wari tabada Utah gi miyam pumnamak angakpa akiba amadi asawbana khamthengnaki mahaki mama Nancy shu haibam tawfong khangdana mangumna thamoi kaina leikhi Salt Lake City Police na khudakta park sanbe investigation chathaba hauki crime scene oiriba makhoi gi yum adubusu khajinduna kupna thijanki adubu thoidokpa evidence oiba yaba likhun piba ngamba potsak amatari phangba ngamkhide Police na miyoi chani gi mathakta interview kaya ama chathaki Anna Palmer gi family locality gi miyoi sing amadi mahaki marup sing chu yauna interview kaya ama chathaki Anna Palmer na sikhiba numit aduda mahaka sanamina ruba mamanavi angang adugi matung ina makhoi ani lamhang amada sanaruraga halakpada lambi da tungda nufa amana makhoi bu inaraki haidana phungdoraki maduda makhoi anina nupa adu hana chakhat hansi haina duna chakhat hanki maduda nupa aduna Anna Palmer da munna yenglamki haiki masidagi makhoi ani shuki bedagi yum tamna chenaki haidna haidamki Amy Johnson kobi nupi macha manasu Anna Palmer amadi mahaki mama navi aduna numit aduda chatpaduda nupa fruit kudam thadokpa amana makhoi anibu inabu uki haidna phongdoraki hairiba nupa asi kana oibe yai haidna kanna thichenna bohonaki adubu chap chaba langlang lanchin oibe yaba clio matadi phangba ngamkhide Anna Palmer kanana hatli haiba ngambagi mari makhong piba ngamamida $11,000 reward oina pini haina su lauthoki adubu kana amata mari makhong puthokpani ngamkhide kana amatana mahaki thaudok asibu thengnaba uramba leiramkhide masi phana oidunasu leikidraba Anna Palmer masana mahaki mihatpa adubu masak taknabagi lambi amadi thamlamki angang ojarabasu mahakku hatliba miyoi adudagi masa kanjanaba kharada oirabasu taromki mahakna mihatpa aduda khujinna khotuna masa kanjanaba taromki Anna Palmer gi khujinda mihatpa adugi unsa machet khara yauramba thengnaki masinani case asigi solve tawbada achoba thodang laurkadawriba asi adubu matamdugi oina luribadi 1998 ki matam oibana forensic science amadi technology na kaya chokhat pahaibadudi oiramkhide fangaiba unsa adubu skin cell analysis tawduna forensic DNA techniques sing sijinaduna DNA profiling tawraba matung maralaiba misak faba ngambagi oithok haibadudi leiramkhide asumna evidence asibu ningthina store tawduna thamjinki case asibu shu tapna ingthaki asumna mihatpa adubu faba ngamnana chahi kaya asum hauki matongi ina chawkhalakpana forensic science samadi technology sing su chawkhalaki DNA analysis ki field asu ahongba kaya ama laki masina solve tawkhidraba Anna Palmer gi case adubusu amuk nauna hangdoktuna case asibu mayek senghalaki 2009 gi chahida Anna Palmer na sigiba chahi 13 gi matungda mahaki preserve tawduna thamkhiba khujinda paklamba DNA yawa evidence adubu amuk khanna re-examine tawki forensic DNA analysis tawduna DNA profiling tawbangamki amadi DNA adubu FBI gi codicil na khangnaba combined DNA index system asida hapchinduna yengki masigi system asida criminal kayagi DNA records yauribani masida Matthew John Breck koba nufa amagi DNA ga manana fangki 2009 gi matam asida Matthew John Breck haiba nupa asidi jail da leiramki mahakna jail da leirambagi maramdi 2001 gi chahida
ꯑꯇꯣꯞꯄ ꯁꯦꯛꯆꯨꯑꯦꯜ ꯑꯣꯐꯦꯟꯁ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯐꯥꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ DNA ꯑꯗꯨꯕꯨꯁꯨ ꯀꯣꯗꯤꯁꯇ ꯍꯥꯞꯆꯤꯜꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅ ꯔꯦꯀꯣꯔꯗ ꯂꯩꯈ꯭ꯔꯕ DNA ꯑꯣꯏꯕꯅ 1998ꯇ ꯑꯦꯅꯥ ꯄꯥꯜꯃꯔꯕꯨ ꯁꯦꯛꯆꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯑꯦꯅꯥ ꯄꯥꯜꯃꯔꯒꯤ ꯈꯨꯖꯤꯟꯗ ꯄꯛꯍꯧꯕ ꯎꯟꯁꯥ ꯃꯆꯦꯠ ꯑꯗꯨꯕꯨ 2009ꯒꯤ DNA ꯇꯦꯁ ꯑꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯦꯊ꯭ꯌꯨ ꯕ꯭ꯔꯦꯛꯀꯤ ꯎꯟꯁꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ 1998ꯀꯤ ꯃꯇꯝꯗ ꯑꯦꯅꯥ ꯄꯥꯜꯃꯔꯕꯨ ꯍꯥꯠꯈꯤꯕ ꯆꯍꯤ ꯑꯗꯨꯗ ꯃꯦꯊ꯭ꯌꯨ ꯕ꯭ꯔꯦꯛ ꯆꯍꯤ 17ꯃꯨꯛ ꯁꯨꯔꯝꯈꯤ꯫ ꯃꯍꯥꯛ ꯑꯦꯅꯥ ꯄꯥꯜꯃꯔ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯈꯤ꯫ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯇꯥ ꯁ꯭ꯇꯦꯠ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤ ꯑꯗꯨꯕꯨ 2009ꯗꯗꯤ ꯃꯁꯥꯒꯤ ꯆꯍꯤ 30 ꯁꯨꯕ ꯃꯇꯝꯗ DNAꯒꯤ ꯏꯚꯤꯗꯦꯟꯁꯅ ꯃꯍꯥꯛꯄꯨ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤ꯫ DNA ꯏꯚꯤꯗꯦꯟꯁꯁꯤꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯈꯤ꯫ 2010ꯒꯤ ꯆꯍꯤꯗ ꯃꯦꯊ꯭ꯌꯨ ꯕ꯭ꯔꯦꯛ ꯁꯣꯜꯠ ꯂꯦꯛ ꯁꯤꯇꯤꯗ ꯄꯨꯔꯛꯇꯨꯅ ꯑꯦꯅꯥ ꯄꯥꯜꯃꯔ ꯃꯔꯗꯔ ꯀꯦꯁꯀꯤꯗꯃꯛ ꯇ꯭ꯔꯥꯌꯦꯜ ꯃꯈꯥ ꯆꯠꯊꯕ ꯍꯧꯈꯤ꯫ ꯃꯍꯥꯛ ꯃꯁꯥ ꯀꯟꯖꯅꯕ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯟꯈꯤ ꯑꯗꯨꯕꯨ ꯐꯣꯔꯦꯟꯁꯤꯛ ꯏꯚꯤꯗꯦꯟꯁꯀꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ 2011ꯒꯤ ꯆꯍꯤꯗ ꯃꯦꯊ꯭ꯌꯨ ꯕ꯭ꯔꯦꯛꯅ ꯆꯍꯤ 32 ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯦꯅꯥ ꯄꯥꯜꯃꯔꯕꯨ ꯁꯦꯛꯆꯨꯑꯦꯜ ꯑꯦꯁꯜꯠ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯐꯥꯔꯁꯠ ꯗꯤꯒ꯭ꯔꯤ ꯑꯣꯐ ꯃꯔꯗꯔ ꯑꯃꯗꯤ ꯑꯦꯒ꯭ꯔꯥꯚꯦꯇꯦꯗ ꯁꯦꯛꯁ ꯑꯦꯕ꯭ꯌꯨꯁꯀꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯌꯨꯇꯥ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯅꯨꯄꯥ ꯑꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯃꯌꯥꯝꯒꯤ ꯃꯣꯠ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯑꯦꯅꯥ ꯄꯥꯜꯃꯔꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯀꯤ ꯀꯦꯁ ꯑꯁꯤ ꯆꯍꯤ 11ꯒꯤ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤ꯫ ꯑꯦꯅꯥ ꯄꯥꯜꯃꯔꯒꯤ ꯃꯔꯗꯔ ꯀꯦꯁ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯀꯥꯟꯅꯕ ꯑꯗꯨꯕꯨꯁꯨ ꯆꯥꯎꯅ ꯃꯃꯤ ꯇꯥꯍꯜꯂꯤ꯫ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯄꯤꯛꯂꯕ DNA ꯏꯚꯤꯗꯦꯟꯁꯅ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄ ꯑꯔꯣꯟꯕ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯦꯅꯥ ꯄꯥꯜꯃꯔꯒꯤ ꯈꯨꯖꯤꯟꯗ ꯎꯟꯁꯥ ꯃꯆꯦꯠ ꯑꯗꯨ ꯄꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯦꯁꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯐꯣꯔꯦꯟꯁꯤꯛ ꯃꯅꯤꯄꯨꯔꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯉꯛꯄ ꯀꯦꯁ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯉꯥꯏꯕꯤꯔꯝꯃꯨ꯫